ꯃꯌꯥꯝꯕꯨ ꯔꯃꯨꯛ ꯇ꯭ꯌꯨꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯅꯤꯡꯊꯧ ꯋꯥꯁꯛ ꯉꯥꯛꯅꯕ꯫ ꯂꯧꯕꯤꯔꯁꯤ ꯅꯤꯡꯊꯧ ꯋꯥꯁꯛ ꯉꯥꯛꯅꯕ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯅꯤꯡꯊꯧ ꯑꯅꯤ ꯑꯁꯤ ꯈꯪꯅꯗꯨꯅ ꯌꯥꯝꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯤꯟꯅꯗꯨꯅ ꯎꯟꯅꯕꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯍꯦꯛ ꯍꯦꯛ ꯃꯔꯛ ꯃꯔꯛꯇ ꯆꯠꯅꯩ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯏꯕꯥꯅꯤꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯇꯤꯟꯅꯩ꯫ ꯇꯨꯡ ꯐꯥꯎꯕ ꯂꯩꯍꯧꯅꯕ ꯑꯃꯨꯛꯇꯪ ꯈꯟꯅꯁꯤ꯫ ꯑꯩꯒꯤ ꯏꯆꯥꯒ ꯏꯇꯥꯎꯒꯤ ꯏꯆꯥꯒ ꯑꯅꯤ ꯑꯁꯤ ꯄꯤꯅꯁꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯏꯇꯥꯎ, ꯏꯕꯥꯅꯤꯒꯤ ꯑꯃꯅ ꯅꯨꯄꯥ ꯄꯣꯛꯄ, ꯑꯃꯅ ꯅꯨꯄꯤ ꯄꯣꯛꯂꯛꯄ ꯇꯥꯔꯕꯗꯤ ꯄꯤꯅꯁꯤ ꯑꯁꯤ ꯍꯥꯏꯅꯩ꯫ ꯑꯅꯤꯁꯨꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯐꯔꯦꯗꯥ, ꯏꯇꯥꯎꯅ ꯈꯜꯂꯤꯕ ꯋꯥꯗꯣ ꯑꯩꯁꯨ ꯌꯥꯝꯅ ꯄꯥꯝꯃꯤ"꯫ ꯅꯤꯡꯊꯧ ꯑꯅꯤ ꯑꯗꯨ ꯑꯁꯨꯝꯅ ꯉꯥꯡꯅꯩ꯫ ꯑꯉꯥꯡꯗꯤ ꯄꯣꯛꯇ꯭ꯔꯤ, ꯋꯥꯔꯤꯗꯤ ꯂꯣꯏꯅꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯄꯨꯊꯣꯛꯇꯨꯅ ꯁꯥꯅꯔꯒ ꯂꯩꯈ꯭ꯔꯦ꯫ ꯑꯅꯤꯁꯨꯕ ꯑꯔꯥꯞꯄꯗ ꯂꯩꯕ ꯅꯤꯡꯊꯧ ꯑꯁꯤ ꯆꯠꯂꯒꯦ ꯍꯥꯏꯅ ꯊꯧꯔꯥꯡ ꯇꯧꯔꯛꯄ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅꯁꯨ ꯃꯇꯥꯎ ꯑꯗꯨ ꯀꯣꯟꯊꯣꯡ ꯐꯥꯎꯕ ꯊꯤꯟꯗꯣꯛꯂꯛꯂꯦ꯫ ꯑꯅꯤꯗꯨ ꯕꯤꯗꯥꯏ ꯇꯧꯔꯒ ꯑꯔꯥꯞꯄ ꯅꯤꯡꯊꯧ ꯑꯗꯨꯅ ꯆꯠꯅ ꯆꯠꯅ ꯈꯜꯂꯤ, "ꯉꯁꯤ ꯏꯇꯥꯎꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯑꯉꯛꯄ ꯋꯥꯅꯤ꯫ ꯇꯨꯡꯗ ꯊꯣꯛꯂꯒꯗꯕ ꯋꯥꯕꯨ ꯃꯤꯅ ꯈꯪꯕ ꯉꯝꯗꯦ, ꯂꯥꯏꯅꯗꯤ ꯈꯪꯉꯤ꯫ ꯄꯣꯛꯇ꯭ꯔꯒ ꯀꯝꯗꯧꯕ, ꯄꯣꯛꯂꯛꯂꯒꯗꯤ ꯐꯔꯦ꯫ ꯑꯗꯨꯁꯨ ꯅꯨꯄꯤ ꯅꯨꯄꯥꯁꯨ ꯈꯪꯗꯦ, ꯅꯨꯄꯥ ꯉꯥꯛꯇ ꯄꯣꯛꯅꯤꯁꯨ ꯈꯪꯗꯦ꯫ ꯍꯥꯟꯅ ꯅꯥꯍꯣꯡ ꯁꯥꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯦ꯫ ꯚꯥꯞꯅ ꯅꯨꯡꯉꯥꯏꯕ ꯋꯥꯈꯟꯅ ꯅꯤꯡꯈꯥꯏꯕ ꯑꯣꯏꯒꯗ꯭ꯔꯥ? ꯑꯁꯤ ꯈꯟꯅ ꯂꯥꯛꯄꯅ ꯀꯣꯅꯨꯡ ꯌꯧꯔꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯅꯤꯁꯨꯕ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤ ꯑꯁꯤ ꯅꯥꯎꯄꯨꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤꯁꯨ ꯅꯨꯡꯉꯥꯏꯕꯅ ꯄ꯭ꯔꯖꯥ ꯄꯨꯝꯕ ꯂꯨꯅ ꯇꯧꯗꯨꯅ ꯕ꯭ꯔꯥꯍ꯭ꯃꯟ ꯕꯩꯁꯅꯣꯞꯁꯤꯡꯗ ꯃꯇꯤꯛ ꯆꯥꯕ ꯗꯥꯟ ꯀꯌꯥ ꯇꯧꯗꯨꯅ ꯃꯆꯥ ꯑꯗꯨ ꯄꯣꯛꯄꯗ ꯍꯌꯦꯡ ꯑꯐꯕ ꯑꯣꯏꯅꯕ ꯂꯥꯏꯁꯪ ꯀꯌꯥꯗ ꯆꯠꯇꯨꯅ ꯏꯁꯣꯔꯗ ꯄꯨꯖꯥ ꯀꯠꯆꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯂꯩꯔꯛꯄꯅ ꯃꯇꯝ ꯊꯥ ꯁꯨꯗꯨꯅ ꯂꯩꯕꯥꯛꯀꯤ ꯃꯥꯏꯕꯤ ꯀꯌꯥ ꯆꯪꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒꯤ ꯁꯦꯕꯥ ꯂꯥꯡꯗꯨꯅ ꯑꯉꯥꯡ ꯅꯨꯄꯥ ꯑꯃ ꯐꯪꯂꯦ꯫ ꯅꯤꯡꯊꯧꯁꯨ ꯅꯨꯡꯉꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯗꯥꯟ ꯀꯌꯥ ꯀꯌꯥ ꯇꯧꯈ꯭ꯔꯦ꯫ ꯕ꯭ꯔꯥꯍ꯭ꯃꯟꯁꯤꯡꯅ ꯕꯦꯗ ꯀꯌꯥ ꯊꯤꯗꯨꯅ ꯃꯩ ꯍꯧꯒꯠꯇꯨꯅ ꯖꯩꯒ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯕꯒꯤ ꯁꯣꯁꯇꯤ ꯐꯥꯎꯕ ꯁꯣꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯁꯨ ꯏꯁꯩ ꯅꯣꯡꯃꯥꯏ ꯁꯛꯇꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯔꯝꯃꯤ꯫ ꯑꯍꯥꯟꯕ ꯃꯇꯥꯎ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯄꯥꯎ ꯇꯥꯗꯨꯅ ꯑꯊꯦꯝ ꯄꯣꯠ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯕ ꯌꯥꯕ ꯄꯣꯠ ꯄꯨꯔꯛꯇꯨꯅ ꯑꯆꯥ ꯑꯊꯛꯀꯌꯥ ꯌꯦꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯑꯇꯦꯛ ꯑꯈꯝ ꯅꯥꯏꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯐꯤꯔꯥꯟ ꯃꯁꯤꯡ ꯅꯥꯏꯗꯅ ꯌꯨꯡꯈ꯭ꯔꯦ꯫ ꯊꯣꯡꯒꯥꯟ ꯀꯌꯥ ꯂꯐꯨ ꯆꯨꯅꯆꯤꯡꯕ ꯌꯨꯡꯗꯨꯅ ꯐꯖꯅꯕ ꯃꯑꯣꯡꯗ ꯁꯦꯝꯗꯨꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯈꯤꯗ꯭ꯔꯦ꯫ ꯂꯥꯛꯂꯤꯕ ꯃꯇꯥꯎ ꯑꯗꯨꯁꯨ ꯍꯟꯅꯕ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ꯫ ꯆꯠꯂꯝꯗꯥꯏꯗ ꯍꯥꯏꯅꯩ, "ꯏꯇꯥꯎꯒꯤꯗꯤ ꯙꯔꯥ ꯂꯩꯔꯦ, ꯑꯩꯒꯤꯗꯤ ꯈꯪꯗ꯭ꯔꯤ"꯫ ꯃꯍꯥꯔꯥꯅꯤ ꯑꯗꯨꯁꯨ ꯒꯔꯚꯒꯤ ꯃꯑꯣꯡꯗꯤ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯣꯏꯒꯗ꯭ꯔꯥ ꯅꯨꯄꯤ ꯑꯣꯏꯒꯗ꯭ꯔꯥ ꯑꯃꯝꯕ ꯑꯣꯏꯔꯤ꯫ ꯃꯆꯥ ꯐꯪꯂꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎꯅ ꯅꯤꯡꯕ ꯑꯗꯨ ꯏꯁꯣꯔꯅ ꯄꯤꯕꯤꯒꯅꯤꯗ, ꯋꯥꯔꯨꯒꯅꯨ꯫ ꯑꯗꯨꯕꯨ ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤꯒꯤ ꯑꯩꯈꯣꯏ ꯍꯤꯡꯒꯅꯤ? ꯏꯁꯣꯔꯅ ꯁꯣꯏꯗꯅ ꯄꯤꯕꯤꯒꯅꯤ, ꯋꯥꯔꯨꯒꯅꯨ ꯏꯇꯥꯎ"꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯅꯤꯡꯊꯧ ꯑꯅꯤ ꯑꯗꯨ ꯀꯣꯟꯊꯣꯡꯗ ꯕꯤꯗꯥꯏ ꯇꯧꯅꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯃꯆꯥꯅꯨꯄꯤ ꯐꯖꯕ ꯑꯃ ꯄꯣꯛꯇꯨꯅ ꯁꯣꯁꯇꯤꯒꯤ ꯄꯥꯎ ꯂꯥꯛꯂꯦ, "ꯏꯇꯥꯎ ꯏꯕꯨꯡꯉꯣ, ꯑꯩꯒꯤꯁꯨ ꯏꯆꯥ ꯅꯨꯄꯤ ꯑꯃ ꯀ꯭ꯔꯤꯄꯥ ꯐꯪꯗꯨꯅ ꯄꯣꯛꯂꯦ꯫ ꯁꯣꯁꯇꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯣꯏꯗꯅ ꯂꯦꯡꯕꯤꯔꯛꯎ"꯫ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯕ ꯑꯗꯨ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯔꯦ꯫ ꯑꯁꯨꯝꯅ ꯏꯗꯨꯅ
ꯆꯦ ꯊꯨꯡꯂꯔꯦ꯫ ꯆꯦ ꯑꯗꯨ ꯐꯪꯕꯒꯤ ꯑꯊꯦꯟꯄꯣꯠ, ꯀꯕꯣꯛ ꯍꯩꯔꯨꯛ, ꯑꯊꯦꯝꯄꯣꯠꯅꯆꯤꯡꯕ ꯃꯤꯌꯥꯝ ꯄ꯭ꯔꯖꯥꯒ ꯂꯣꯏꯅꯅ ꯂꯥꯛꯂꯒ ꯀꯣꯅꯨꯡꯗ ꯊꯨꯡꯂꯔꯦ꯫ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯅꯈ꯭ꯔꯦ꯫ ꯍꯧꯅꯕꯤ ꯑꯃꯠꯇ ꯋꯥꯠꯇꯅ ꯖꯇꯥ ꯀꯔꯃ ꯂꯣꯏꯅ ꯇꯧꯈ꯭ꯔꯦ꯫ ꯃꯁꯤ ꯂꯣꯏꯔꯒ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ꯫ ꯅꯤꯡꯊꯧ ꯑꯅꯤꯁꯨ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯂꯤꯕ ꯃꯇꯥꯎ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯊꯤꯟꯗꯣꯂꯛꯂꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯦ꯫ ꯅꯤꯡꯊꯧ ꯑꯅꯤ ꯑꯗꯨꯁꯨ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯨꯍꯣꯡꯅꯕ ꯌꯥꯅꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯁꯤꯗꯤ ꯋꯥꯁꯨ ꯀꯌꯥ ꯉꯥꯡꯗꯦ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯟꯇ꯭ꯔꯤ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯃꯇꯥꯎ ꯁꯥꯟꯅꯩ꯫ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯕ ꯄꯥꯎ ꯑꯗꯨ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯇꯥꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯇꯥꯎ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯏꯇꯥꯎꯗ ꯍꯥꯏꯒꯗꯕ ꯋꯥ ꯑꯃ ꯂꯩꯔꯦ꯫ ꯏꯇꯥꯎꯅ ꯈꯔ ꯆꯠꯇꯨꯅ ꯌꯦꯡꯉꯨꯆꯣ꯫ ꯄꯥꯕꯨꯡ ꯃꯍꯥꯔꯥꯖꯅ ꯑꯩꯕꯨ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯑꯁꯤ ꯀꯨꯏꯗ꯭ꯔꯦ꯫ ꯏꯇꯥꯎꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯌꯦꯛꯍꯟꯗꯨꯅ ꯐꯣꯇꯣ ꯑꯣꯏꯅ ꯄꯨꯔꯛꯎ꯫ ꯃꯁꯛ ꯃꯇꯧꯅ ꯀꯔꯝ ꯇꯧꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯤ꯫ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯗꯤ ꯉꯁꯤ ꯍꯨꯝꯅꯤꯗ ꯉꯥꯏꯔꯦ." ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯐꯔꯦ ꯏꯇꯥꯎ, ꯑꯩ ꯆꯠꯂꯒ ꯃꯥꯒꯤ ꯃꯁꯛ ꯑꯗꯣ ꯌꯦꯛꯇꯨꯅ ꯄꯨꯔꯛꯂꯒꯦ." ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯔꯥꯖ ꯀꯩꯅꯥ ꯑꯗꯨꯒꯤ ꯂꯩꯕꯥꯛ ꯌꯧꯔꯒ ꯌꯨꯝꯗ ꯆꯪꯂꯒ ꯔꯥꯖ ꯀꯩꯅꯥ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯌꯦꯛꯇꯨꯅ ꯄꯨꯔꯛꯂꯦ꯫ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯑꯣꯟꯊꯣꯛꯄ ꯃꯑꯣꯡ ꯑꯃꯗ ꯌꯦꯛꯂꯛꯈꯤ꯫ "ꯏꯇꯥꯎ ꯅꯤꯡꯊꯧ ꯃꯆꯥ ꯑꯁꯤꯗꯤ ꯌꯥꯝꯅ ꯄꯪꯉꯤ꯫ ꯑꯗꯨꯅ ꯅꯨꯄꯤ ꯑꯁꯤ ꯑꯩ ꯂꯧꯔꯒꯦ꯫ ꯃꯥꯅ ꯄꯥꯝꯗꯅꯕ ꯑꯊꯤꯕ ꯃꯑꯣꯡꯗ ꯌꯦꯛꯂꯒꯦ ꯍꯥꯏꯅ ꯌꯦꯛꯈ꯭ꯔꯦ꯫ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯑꯌꯦꯛꯄ ꯐꯣꯇꯣ ꯑꯗꯨꯒꯤ ꯃꯑꯣꯡꯗꯤ ꯀꯩꯅꯥ ꯑꯗꯨ ꯑꯊꯤꯕ ꯁꯛꯐꯝ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯛꯈꯤ꯫ ꯃꯨꯁꯨꯛ ꯃꯨꯕ ꯀꯨꯆꯨ, ꯃꯉꯛ ꯁꯨꯖꯤꯟꯕ, ꯃꯃꯥꯏ ꯀꯣꯏꯕ ꯃꯥꯟꯅ ꯄꯥꯛꯄ, ꯅꯥꯇꯣꯟ ꯐꯟꯕ, ꯃꯃꯤꯠ ꯇꯣꯡꯅ ꯂꯥꯎꯕ, ꯃꯁꯝꯅ ꯎꯔꯨ ꯎꯔꯨ ꯈꯣꯏꯕ, ꯆꯤꯟꯕꯥꯟꯅ ꯁꯅꯥꯕꯨꯟ ꯃꯄꯥꯜ ꯂꯦꯛꯊꯕꯒꯨꯝ ꯇꯧꯕ, ꯃꯌꯥꯁꯨ ꯂꯣꯡꯅ ꯍꯧꯕ, ꯃꯅꯥꯗ ꯉꯥꯡꯁꯪ ꯉꯥꯡꯕ ꯂꯩ ꯑꯃ ꯆꯤꯟꯕ, ꯑꯗꯨꯒꯤ ꯃꯑꯣꯡ ꯑꯗꯨ ꯌꯦꯛꯇꯨꯅ ꯄꯨꯔꯛꯂꯒ ꯃꯇꯥꯎ ꯅꯤꯡꯊꯧ ꯃꯆꯥꯒꯤ ꯃꯈꯨꯠꯇ ꯄꯤꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯌꯦꯡꯂꯒ ꯅꯣꯛꯂꯝꯃꯤ꯫ "ꯍꯥ ꯍꯥ, ꯃꯁꯤ ꯑꯣꯏꯔꯦ." ꯅꯤꯡꯊꯧ ꯃꯆꯥꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎꯒꯤꯁꯤꯕꯨ ꯈꯖꯤꯛꯇꯪꯒ ꯁꯦꯝꯗꯣꯛꯇꯨꯅ ꯌꯦꯛꯂꯛꯄ ꯌꯥꯗꯕ꯭ꯔꯥ? ꯃꯁꯤ ꯎꯕꯁꯤꯗꯤ ꯍꯣꯔꯦꯟꯕꯨ ꯇꯨꯝꯕ ꯌꯥꯒꯅꯤ ꯅꯤꯡꯗ꯭ꯔꯦ꯫ ꯃꯪꯗꯒ ꯂꯥꯛꯇꯨꯅ ꯇꯝꯅꯒꯗꯧꯕꯒ ꯃꯥꯜꯂꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯂꯩꯇꯣꯟ ꯃꯇꯧ ꯑꯃ ꯐꯥꯎꯕ ꯈꯖꯤꯛꯇ ꯎꯗꯦ꯫ ꯃꯁꯤꯕꯨ ꯀꯝꯗꯧꯅ ꯂꯨꯍꯣꯡꯗꯨꯅ ꯂꯧꯒꯗꯧꯔꯤꯕ?" ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯈꯨꯝꯂꯛꯏ, "ꯏꯇꯥꯎ, ꯑꯗꯨꯗꯤ ꯈꯔꯕꯨ ꯁꯦꯝꯗꯣꯛꯇꯨꯅ ꯄꯨꯔꯛꯂꯕꯅꯤ, ꯋꯥꯠꯄꯨ ꯋꯥꯠꯂꯤꯕꯅꯤ." ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ ꯏꯇꯥꯎ, ꯄꯥꯕꯨꯡ ꯅꯤꯡꯊꯧꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕ ꯍꯥꯟꯅꯁꯨ ꯈꯪꯍꯧꯗ꯭ꯔꯕꯅꯤꯅ ꯍꯣꯡꯕꯗꯤ ꯍꯣꯡꯂꯒꯦ꯫ ꯃꯤꯠ ꯑꯅꯤ ꯑꯁꯤ ꯎꯁꯤꯟꯗꯨꯅ ꯍꯣꯡꯂꯒꯦ꯫ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯩ ꯆꯪꯕ ꯀꯤ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯄꯤꯔꯛꯂꯤꯕ ꯑꯌꯦꯛꯄ ꯐꯣꯇꯣ ꯑꯗꯨꯗꯤ ꯃꯥꯡꯕ ꯌꯥꯗꯦ, ꯑꯩꯅ ꯊꯝꯂꯒꯦ" ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯌꯨꯝꯗ ꯊꯝꯈ꯭ꯔꯦ꯫ ꯃꯇꯨꯡꯒꯤ ꯅꯨꯃꯤꯠꯇ ꯂꯨꯍꯣꯡꯕ ꯌꯧꯔꯛꯇꯨꯅ ꯃꯌꯥꯝ ꯆꯠꯇꯨꯅ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯕꯣꯔ ꯑꯗꯨ ꯃꯃꯤꯠ ꯄꯥꯡꯗꯦ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯉꯥꯡꯅꯩ, "ꯀꯔꯤꯒꯤꯅꯣ ꯕꯣꯔꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯤꯕꯁꯤꯕꯨ? ꯀꯔꯤ ꯇꯧꯔꯕꯒꯦ? ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯗꯕꯅꯔꯥ ꯀꯔꯤꯅꯣ ꯑꯃꯗꯤ ꯇꯧꯔꯦ." ꯈꯔꯅ ꯍꯥꯏꯅꯩ, "ꯀꯩꯅꯥ ꯑꯁꯤꯕꯨ ꯄꯥꯝꯗꯗꯨꯅ ꯇꯧꯔꯤꯕꯔꯥ?" ꯃꯍꯩ ꯃꯍꯩ ꯉꯥꯡꯅꯈꯤ꯫ ꯑꯁꯨꯝ ꯇꯧꯅ ꯂꯨꯍꯣꯡꯕ ꯂꯣꯏꯗꯨꯅ ꯃꯍꯩ ꯃꯍꯩ ꯍꯟꯅꯈ꯭ꯔꯦ꯫ ꯀꯩꯅꯥꯒꯤ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯆꯥꯒꯤ ꯑꯎꯟꯄꯣꯠ ꯆꯥꯝꯃ ꯆꯥꯝꯃꯅ ꯈꯨꯖꯤꯡ ꯑꯣꯏꯗꯨꯅ ꯎꯂꯝꯃꯤ꯫ ꯃꯤꯅꯥꯏ 100 ꯁꯒꯣꯜ ꯁꯥꯃꯨ ꯋꯥꯠꯇꯅ ꯎꯟꯈ꯭ꯔꯦ꯫ ꯄ꯭ꯔꯖꯥ ꯍꯧꯅ ꯀꯩꯅꯥꯒ ꯂꯣꯏꯅꯅ ꯗꯣꯟ ꯕꯖꯥꯏ ꯑꯌꯥꯝꯕ ꯖꯟꯇ꯭ꯔꯒ ꯂꯣꯏꯅꯅ
ꯈꯣꯡꯗꯨꯅ ꯂꯥꯛꯂꯒ ꯕꯣꯔꯒꯤ ꯃꯌꯨꯝꯗ ꯊꯨꯡꯂꯔꯦ꯫ ꯀꯩꯅꯥ ꯑꯗꯨꯕꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯊꯤꯂꯛꯂꯝꯂꯒ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯍꯟꯅꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯗꯤ ꯐꯣꯇꯣꯒꯤ ꯋꯥꯈꯜ ꯑꯗꯨꯅ ꯑꯀꯤꯕꯒꯨꯝ ꯈꯟꯗꯨꯅ ꯅꯣꯡꯃꯇꯁꯨ ꯔꯥꯖ ꯀꯩꯅꯥ ꯑꯗꯨꯕꯨ ꯀꯔꯝ ꯇꯧꯔꯤꯕꯒꯦ ꯍꯥꯏꯅ ꯅꯣꯡꯃꯇꯁꯨ ꯆꯪꯂꯨꯗꯦ꯫ ꯃꯗꯨꯗ ꯀꯩꯅꯥ ꯑꯗꯨꯒꯤ ꯃꯤꯅꯥꯏ ꯗꯥꯁ ꯑꯃꯅ ꯅꯣꯡꯃꯗꯤ ꯑꯁꯨꯝꯅ ꯇꯥꯛꯂꯛꯏ, "ꯏꯕꯦꯝꯃ, ꯅꯪ ꯅꯨꯡꯇꯤꯒꯤ ꯂꯥꯏ ꯒꯧꯔꯤ ꯁꯟꯙ꯭ꯌꯥ ꯑꯁꯤꯗ ꯆꯠꯇꯨꯅ ꯌꯦꯡꯉꯨ꯫ ꯅꯁꯛꯁꯨ ꯊꯤꯕ ꯅꯠꯇꯕ ꯅꯣꯡꯃꯇꯁꯨ ꯂꯥꯛꯑꯣ ꯑꯗꯨꯁꯨ ꯂꯥꯛꯇꯦ꯫ ꯃꯥꯒꯤ ꯃꯇꯧ ꯌꯦꯡꯁꯤ, ꯅꯪ ꯅꯨꯄꯥ ꯁꯥꯔꯣ, ꯅꯨꯡꯇꯤꯒꯤ ꯁꯦꯕꯥ ꯌꯥꯎ" ꯍꯥꯏꯅ ꯇꯥꯛꯄꯤꯔꯦ꯫ ꯀꯩꯅꯥ ꯑꯗꯨꯁꯨ ꯐꯔꯦ ꯍꯥꯏꯅ ꯌꯥꯈ꯭ꯔꯦ꯫